Isininaw singbu puranthaba metena taram nokcheri Middle Eastern taunariba Irang asida USA na Iran da landagani haibagi matangda Russia na su USA da hairak palekare Iran da landagano landaba targadi madugi tholkadaba ado afaba oiroi haina adubu ngarang Iran gi nuclear site ahumda USA gi B2 stand bomber asisinaduna landakre haiba akoina loina khangnarabo apamne Masina Ahumsuba Lanjao ma tholakna bagi masak ama oirakadourebra haiba wahang asini Iran gi nuclear program asi ayamba saruna loisale haiba akoina khangle aduga facility shu ama khaknati masi mapung phani USA Israel na thugaire haina khalase masida tholakadaba nuclear radiation adudi angakpa mo oigani Middle East Central Asia South Asia da phauba radiation gi sang adum thengnagani USA da yaudragasu adubu proto nuclear site asi yamna luthana leiba maramna thugaiba khara luna thokani hainari kayam luthabno haibi sini noksing khangte masida Iran gi government na phongdorakadaba su leite maramdi masi secret oiba adumba thabakni makhoina paikhaliba ase aduna akhangai sing khara amana 200 meter 300 meter 700 meter adumaina pinabasu yauriko luba ludaba haibeduna nakal lamarom da khara thaidoga thamakanda nuclear site asdi leinungda leire haibasidi ekoina khangnarabo wafamni Ngarangi USA na B2 stand bomber asisinaraga Iran da landaba sida GBU-57 bunker buster bomb asisinarangani hairi mamangdagi hauna Iran gi nuclear program asi thugainaba Israel amasung USA na hunaduna dumaina lakrabani masi mayam ase khangwadagi Iran na pak hek thugaiba ngamdanabagi mawongda sakrabani adubu ngarangi USA na landaba asida kaya mamangata thongarbano haiba khangba ngamdri News media khara madana manghale tahale dumaina phongba suisini nok singaina soidana thengnabiramgani karigumba amangata thoe haina khalsi adu ergadi IAEA haibidi International Atomic Energy gi team soidana Iran da dumaina sangkhragani aduga Iran gi government su masigi matang losan biaroi soidana phongdorakane nuclear leak oire radiation thoe haibana singba kayama Russia na lan yaugunu hairaga su USA na direct involve tawjuna lan asida yauri adu ergadi Russia China sinda ngalaga tumina leidourebra natragana makhoisu lan asida yausulakadourebra haiba wahang ama hangnaragli USA yauraglabnina Russia China su Iran gi mateng pangboina yaurpa yabagi oithokpa ase wangklai karigumba Russia China tumina leikraba malemgi leibak ataina Russia China da thamnamba thajaba ase mangkhidourebani aduga USA na amuk hena Donald Trump gi leadership ki makhada malem asida maning tawningba tawba helakadourebani khut thaba khut halakpa leibak ate yauksalakpa asina Ahumsuba Lanjao ama ohelakadourebra asini 1914 dagi 1918 phawba ahanba malem gi Lanjao thokle adugi matung 1939 dagi 1945 phawba Ahumsuba Lanjao thokle asigi matam sing asida kanamatana thajakidi asumba asauba Lanjao sing asi tholakani haibasi ahanba Lanjao si the great war hairaga dumaina khangdarami Lanjao asina loirada boy dumaina ningluba asauba Lanjao se tholaroi da boy ningluba thajadana Ahumsuba Lanjao muk thole adu oiragadi aikoina hauji hingliba ase Ahumsuba Lanjao ama khara khara horakpa matam haibitare adugi manungdani akoina hauji hinglibase Russia na 2022 da Ukraine da NATO yaugunu haiduna dumaina lan toksle Ukraine na NATO yauguni haibidagi yani yaroina tawnabadagi hawjiksu Putin na aroiba warning Ukraine da dumaina pirakre 2022 23 24 25 sahi mari pharakle lana si chatharakpa ase Ahumsuba Lanjao oirasu Ahumsuba Lanjao oirasu khudakta tawkhidi tapna lan macha mayam amadagi pulap punsilaga Lanjao asauba ama oiki control tawba ngamkhidi haibidi thingbinaba kanamta leikhidi leibak sing mayam ama lan asida yauksulgalabanina aduna Ahumsuba Lanjao gi matung asauba lan tasanba ama hairgadi USA na ngarang Iran gi nuclear facility ahumda B2 bomber sizinaraga sauna landaba asini haire mission ba sonbagi wafam nate sinariba khulai sidani base tawraga hairibasi Russia Ukraine lan songnari Ukraine Russia gi lamni haikre masina su lan ase kansalakadauri China Taiwan su nik yauri China Japan ga su mari phatte South China Sea China Philippines Vietnam ga su ukhanari One China policy gi manungda China na Taiwan bu China da tilhanba pamle Taiwan na yaningdi Ahumsuba Lanjao gi matamda Japan na China da sanglaktuna China gi miyoi kiyama hat kharabani nupi kiyama ijan mangan khare ngasi su madu China na kaudri North amasung South Korea amana amada lan tokslaga loksna ba pami haibidi angambaduna whole Korea si paiba
Hojik Iran amasung Israel kanna khanari USA ngarang dagi yauksan ba dumaina hore India Pakistan su Kashmir issue na maram oiraga toina lan songnari khanari handak su kuigidri numit mari ni gi India amasung Pakistan lan songlakiba mamang da su thokre tung da su dum tholakigani Myanmar da su khanari Africa da oigera mafam singda masa khanari nungsinadri haibdi akoi sida oira basu khanari danako saugera pikera masi su lan amani asuma mayam asina Ahumsuba Lanjao ma onthokpada mateng panggadourebra asini wahang hayobo taibang mioi bagi nesar malai izat kannaba honabada nangna tawba ngamagadi aisu tawba ngami haiba ma adura thoktaba su oisino Ahumsuba Lanjao se tholaba targadi Russia Ukraine amasung NATO Russia Iran gi mateng da USA Israel ga sumaina lan soknarakpa China na su koi kari haigani Iran mateng pangboina Israel amasung kari haigani USA galan adumaina soknarakpa duga nakalla madana China ga Taiwan ga USA Japan Philippines amasung India nakalla madana India Pakistan China Bangladesh Myanmar da su adumaina Myanmar da hargana China mateng pangba group amasung India gi mateng pangba group sumaina tholkadori aduga mapam singdi yengbi Pakistan da harga su Balochistan gi lairi amagi lairi asuma mayam asina masa singasi punsalakanda Ahumsuba Lanjao ma ontorpa dumaina yari atai lebak singsu amana amada dum mateng pangnarakani lan asida yauksalakani asumna mairiktagi maijau bi olakpasu tambangamde China Russia amasung Iran military gi matang do oigera economic gi matang do oigera sign mayam ama tonari deal mayam ama tonari dumaina satari aduna Russia China su yengduna laigadoribra natragana yauksalakadoribra haiba wahang asini yaubagi chance ti yamna wangkhalai Masinani hadaki matang asina maram oiraga Lanjao ma tholaknabagi masag ama ohelakadoribra haidibasi USA na Iran da landaruraba matung da Israel gi Prime Minister na Middle East peace laglagani haikiba dumaina laikre peace ki ona tainaba oina tholakpasu tambangamde Lebanon gi Hezbollah Yemen gi Houthi singsu lan asida sauna yauksalakpa yari Thau amasung gas ki asoba lambi ama oiriba Strait of Hormuz asisu Iran na thigjalakpa yabagi chance ase noma gi wangkhalakpa helai masina maram oirga thau amasung gas ki mamanase adugi mati wangkhalakpasu yari USA na B2 bomber sisinarga ngarang landa khraba matungda USA na Iran da khut halakanu halaklabadi atai mafam singdasu landa gani haina dumaina kelakiba laikre masida Iran na tumina lairagadra haiba wahang asini Iran soidana khut halakani mamang dasu Iran haikiba laire karigumba USA na Iran da dumaina khut tharakpa targadi Iran na USA gi posai singda dumaina khut halakani haina Middle East koi gi Iran gi military base mayamam lairi aduga Strait of Hormuz da USA gi yamlaba jahaz ke ama nomagi thau putho puchan tawduna adumaina sale ko masida soidana khut halakpa yabgi asoba sa se lairi asida natana Iran amsung Israel gi maraktasu hena mission kapsna bana singbase henglakpa yari karamba yar space sinerga USA na Israel da landa khige haina adumaina hangnarakpasu yawi masi Indian Ocean da lairiba Diego Garcia da gini adumaina hainari mamang da su khangkhre Indian Ocean da lairiba island asida Iran da adumaina landa na bani haiduna USA na B2 bomber amsung missile singba kaya paisanduna adumaina thamkhre haiba adubu source khara amadana B2 bomber ase USA dagi pairaglaga USA gi Hawaii Island da dumaina thungi haidi adugi matung Hawaii Island dagi o pairaglaga Guam Island da matam amada USA na Japan da atomic bomb thadabada sinakiba Pacific region da lairiba island asida asigi matung Diego Garcia Indian Ocean da lairiba USA military base asida thungi haidi aduga mapam asidagi Iran da landa base sathakiba ni haidi ngarang USA na Iran da landa pada sinariba B2 bomber stand bomber asigi matang da ekhoina mamangi wari singdagi ayam khangkre adu khara amuk nahuna ningsingjage stand strategic heavy bomber ni USA gi Northrop Corporation Northrop Grumman haidiba asina dumaina sabani hojik phawbagi oina plane masing kunmathoi sakhre haidi plane asi radar na phaba wai Mach 2 gi speed ta paiba ngami haidi crew haibidi pilot anina operate tawgadabani KG lag amaga lising humdraga satruk puduna paiba ngami haidi General Electric haidi ba company asina saba F118 engine mari pali haidi plane asid thau amuk phun oina han khiba aduna 11,000 km sana paiba ngami haidi 50,000 feet wangna Prodo nuclear facility asi singi manungda
हुथरगा साबनी अदुना इजराइल की बंकर बस्टर बॉम्ब ना थुकाइबा ngamdaba asina maram oirga Israel USA की मटेंग नीब हाइबदी USA दा अचौब खुलाई लेबन मरम ओइरगा USA ना GBU 57 मैसिव ऑर्डिनेंस पेनिट्रेटर हाइरिबा बंकर बस्टर बॉम्ब असिसिना की हाइरि इमेज अदुदा याउरिबा अदुनी बॉम्ब अमना 13,600 kg लुमी हाइरि बॉम्ब असे थादरलबा मतुंग पोखाइद्रिङै लैनुंगदा 200 फीट हाइबदी हुचलगा संगबा उरुरुरुरुरु याउनु हुचलगा 200 फीट से लैनुंगदा अदुमाइना संगलबा मतुंगदा पोखाइबा असिगी बॉम्ब असे USA ना ईरान दा सिनारिबा असिना अहानबने हाइरि 2015 की रिपोर्ट की मतुंग इन USA ना हाइरिबा बॉम्ब असे कुनमुक अदुमाइना साखरे हाइरि 2025 असिदादी खरदी सोइदना हेंगलमलगनी हाइबा थाजै असिनि सिननौसिंग ngarang USA na B2 bomber sizinaduna Iran da landakiba amasung Iran na nauna hairakiba now is our turn masina Ahumsuba Lanjao ma tholakpa yabagi rambi rom da lana se mamai leirai asiarga puran thaba maitai na kaina na baya thang nijari kanglepak imani yaifare yaifaminarsi